mayambo ahanba maktada taramna oksari ngasisu Incredible Story Manipurna 15 February 2019 da release tawkiba Japanese movie Fortuna gi movie puduna laksari movie asi fantasy amadi romance da best tawba movie amani movie asina fangkiba rating khara pallabada IMDb rating da 10 gi manungda 6.2 Google users na 76% like pikhiba movie amani movie asida saktam langliba miyoi kharagi maming pallabada awoi gi saktam da Kasumi Arimura Shin gi saktam da Kamiki Juki gi saktam da Saito Boss gi saktam da Saburo paisa yamna paiba nupa amagi saktam da Daigo Jealous yamna kaba Walker amagi saktam da Jun Sison movie asigi samlakpa wari khara hairabada nupa macha ama plane crash amada yaurubadagi magi masada karigumba power ama lakhi aduga power asina kari karamba makhangi power no haibadu movie asidagi mayam punna khaminarasi movie asi aina pathokjarapa matamda asoi aran kaya ama yaurabasu mayamda mangjona na ngakpiyo haiduna haijari aduga aigi channel asi ngasina ahanba thengnabiba ichilinau sing yauragadi nuksibiduna channel asibusu support tawbiramu haiduna haijari fare adudi mayam matam manghandabida movie romda oina mai onsilasi ngasigi movie asidi magical power yauraba nupa macha amagi warini sigadoriba mi amabu mana yengba matamda aduma khangba ngami aduga nupa macha asi kari kamdowna magi power asi lakhibano amadi hairiba nupa macha asi matau karamna sikhibage haibadu movie asidagi mayam punna khangminasi movie asina horakpada aikoina yamna thamoi sokningai oiraba plane accident amabu urami mafam asigi akoibada yamna tamthiraba akibagi masak oiraba fibam amada leirami plane asida tonglakliba miyoi ayamba amata hingdre adubu mafam asida nupa macha amakhak hingami magi maming sin kawi mafam asigi akoibada pikliba sinna magi mama amadi mapa koithi thijarami adubu mafam asidadi ahingba miyoidi amata yaudre magi mama mapa animaksu plane crash asida loina sikrabani ngaihaki matungda sinna nupi macha amana kappagi khonjen taraklami nupi macha asi haujik plane gi achouba machet amana makhada nanduna leiribani sinsu apikpa angang oibana matam masida kari tawgani haiba mana khangde asumna leiringai nupi macha asigi mathakta plane gi akaiba machet aduna adumak nansin khirami aduga haujik nupi macha asi hinglibra natraga sikrabra haibadu aikhoida kari amata uttabi movie asi chahi kharagi matungda ulakambi matam masidadi haujik sinsu mapung phana chauri aduga haujik car gi garage amada thabak yaurambi mana thabak yauriba garage asigi mapu magi boss asinasu sinbu magi machadawna luna chana tawrambi aduga sinnasu magi boss asibu magi wakhanda magi hek pokpiba mapamakni haina khalambi maramdi haujik sangsar asida singini haibada kanasu leitre laibak thiba accident aduda magi mama mapa punna sikrabani garage mapu asigi haujik athuba matamda anouba garage amasu hangadori madugi garage adugi manager asi sinda oyu haiduna magi boss na sinda offer piraklambi adubu sinna magi boss na hairibo wafam adu yaramde sinna khanjarami adudi ma haujik manager gi position asi paiba matik chaba natte haiduna adubu magi boss na sinda hairi aina piriba offer asi nang wakhan munna amuktang di khanthago nangi damak aina sina fagani haiduna pirabani hairambi tanja asidasu boss adugi machanupi Juki adu thoklaklambi aduga sengi mafamda offer asi launabagi damak hairambi maramdi Juki nasu manager gi fam asi sinna paibana khwaidagi matik chagani haiduna khalambi asumna tawriba asi uba matamda garage asida puna thabak suminnariba worker amanadi yamna saungningambi maramdi makhoigi boss asina sindana hena yamna important piba asi ubada yamna yelas chu karambi aduga singi manakta changaktuna nupa asina sinda khanaba horaklambi aduga sinbu yamna usittaba mongda inthuduna mafam asidagi chatkirambi nupa asina inthuramba matamda singi mobile phone adusu tusinba aduda kaikhirambi sinsu asumna tawrakliba asida mathwai yamna nungairamde sinna magi thabakpomba loina loiraba matungda magi akaiba phone adu semnabagi damak mobile repairing shop amada laambi matam asida sinna shop asigi worker nupi amaga thengnarambi nupi asigi maming awoi kawi awoina singi mafamda kari tawgadawbano haiduna hangambi sinnasu awoigi mafamda magi mobile phone adu kaikre aduna magi phone asi amuktang sembinabagi damak hairambi awoina singi phone adu lauduna yengaba matungda singi mafamda hairi nangi mobile asidi model yamna lire
ꯑꯗꯨꯅ ꯃꯁꯤꯕꯨ ꯁꯦꯝꯅꯕ ꯄꯥꯔꯇꯤ ꯊꯤꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯋꯣꯏꯅ ꯁꯤꯟꯒꯤ ꯐꯣꯟ ꯑꯗꯨ ꯑꯦꯅꯤꯍꯥꯎ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯁꯦꯝꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯤꯟ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯑꯗꯨꯃꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯋꯥꯈꯟꯗ ꯑꯋꯣꯏꯕꯨ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯦꯇ꯭ꯔꯣ ꯇ꯭ꯔꯦꯟ ꯑꯃ ꯇꯣꯡꯗꯨꯅ ꯁꯤꯟ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯆꯠꯅꯕꯒꯤꯗꯃꯛ ꯂꯥꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯥꯒ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯕꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯈꯨꯠ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯃꯊꯟꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁ ꯑꯗꯨ ꯊꯣꯛꯂꯨꯔꯕ ꯃꯇꯨꯡꯗꯒꯤ ꯃꯉꯣꯟꯗ ꯄꯋꯥꯔ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯕ ꯑꯁꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯁꯤꯟ ꯊꯥꯖꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯃꯃꯤꯠ ꯑꯗꯨ ꯑꯃꯨꯛ ꯅꯩꯗꯨꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯑꯗꯨꯃꯛ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯤꯟꯅ ꯎꯔꯤꯕ ꯑꯁꯤ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯀꯗꯧꯔꯤ ꯍꯥꯏꯕ ꯃꯥꯅꯗꯤ ꯈꯪꯉꯤꯕꯅꯤ꯫ ꯃꯔꯨ ꯑꯣꯏꯅ ꯅꯨꯄꯥ ꯑꯁꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯅꯨꯄꯥ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯔꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯁꯤꯟ ꯃꯥꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯃꯥꯅ ꯍꯣꯠꯅꯒꯗꯕꯁꯨ ꯀꯔꯤ ꯇꯧꯗꯨꯅ ꯃꯥꯕꯨ ꯀꯟꯒꯅꯤ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯁꯤꯟꯁꯨ ꯃꯥꯒꯤ ꯊꯕꯛ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯖꯨꯀꯤꯒ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯈꯔꯕꯨ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯟꯒꯤ ꯃꯐꯝꯗ ꯖꯨꯀꯤꯅ ꯃꯦꯅꯦꯖꯔꯒꯤ ꯄꯣꯁ ꯑꯗꯨ ꯃꯥꯅ ꯂꯧꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯤꯟꯅꯗꯤ ꯃꯦꯅꯦꯖꯔꯒꯤ ꯐꯝ ꯑꯁꯤ ꯂꯧꯒꯦ ꯍꯥꯏꯕꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯂꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯤꯟꯅ ꯃꯃꯥꯡꯗ ꯃꯥꯒꯤ ꯐꯣꯟ ꯁꯦꯝꯈꯤꯕ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯋꯣꯏꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯍꯧꯖꯤꯛ ꯁꯤꯟꯒꯤ ꯋꯥꯈꯟꯗ ꯑꯋꯣꯏꯕꯨ ꯅꯨꯡꯇꯤꯒꯤ ꯎꯅꯤꯡꯕ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯋꯣꯏꯗꯤ ꯂꯩꯕ ꯁꯤꯟꯅ ꯎꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯥꯅ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯑꯃ ꯃꯉꯣꯟꯗ ꯊꯦꯡꯖꯤꯜꯂꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯁꯤꯟꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨ ꯃꯈꯨꯠ ꯃꯈꯣꯡ ꯃꯀꯣꯛ ꯂꯣꯏꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯁꯤꯟ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯁꯤꯟꯒꯤ ꯋꯥꯈꯟꯗ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯁꯤꯟ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯞꯅ ꯇꯞꯅ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯈꯟꯅ ꯏꯟꯅꯔꯛꯂꯕ ꯃꯇꯨꯡꯗ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯁ꯭ꯄꯤꯗ ꯀꯟꯅ ꯊꯧꯔꯛꯄ ꯀꯥꯔ ꯑꯃꯅ ꯊꯣꯝꯗꯨꯅ ꯈꯨꯗꯛꯇ ꯅꯨꯄꯥ ꯑꯗꯨ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯁꯤꯟ ꯑꯀꯤꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤ ꯁꯤꯒꯗꯧꯔꯦ ꯍꯥꯏꯕ ꯃꯥꯅꯁꯨ ꯍꯥꯟꯅꯅ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯒꯤ ꯄꯨꯟꯁꯤꯗꯤ ꯃꯥꯅ ꯀꯟꯖꯕ ꯉꯝꯂꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯖꯨꯀꯤ ꯑꯃꯗꯤ ꯁꯤꯟ ꯃꯈꯣꯏ ꯑꯅꯤ ꯂꯩꯕ ꯃꯇꯝꯗ ꯁꯤꯟꯅ ꯍꯪꯉꯝꯃꯤ, ꯀꯔꯤꯒꯨꯝꯕꯗ ꯅꯪ ꯃꯃꯥꯡꯗ ꯃꯤꯑꯣꯏꯕꯗ ꯄꯋꯥꯔ ꯌꯥꯎꯕ ꯊꯦꯡꯅꯈ꯭ꯔꯕ꯭ꯔꯥ? ꯑꯗꯨꯒ ꯄꯋꯥꯔ ꯑꯗꯨꯁꯨ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯈꯪꯕ ꯉꯝꯕ, ꯈꯪꯉꯤꯕ ꯄꯣꯠꯇꯨꯁꯨ ꯃꯤꯑꯣꯏꯕ ꯑꯗꯨ ꯁꯤꯒꯗꯧꯔꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯄꯋꯥꯔ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯅꯪꯉꯣꯟꯗ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯣ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯁꯤꯟꯅ ꯍꯪꯂꯛꯂꯤꯕ ꯑꯗꯨꯗ ꯖꯨꯀꯤꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯄꯋꯥꯔ ꯑꯃ ꯅꯠꯇꯦ, ꯁꯥꯞꯅꯤ꯫ ꯑꯗꯨꯒ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯑꯗꯨ ꯄꯥꯝꯗꯦ꯫ ꯑꯩꯗꯤ ꯄꯋꯥꯔꯁꯨ ꯀꯔꯤ ꯑꯃꯠꯇ ꯄꯥꯝꯗꯦ, ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯤꯟꯒꯤ ꯐꯣꯟ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯥꯗꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯐꯣꯟ ꯑꯁꯤ ꯑꯃꯨꯛ ꯁꯦꯝꯅꯕꯒꯤꯗꯃꯛ ꯑꯋꯣꯏꯒꯤ ꯁꯣꯞ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯋꯣꯏꯅ ꯃꯉꯣꯟꯗ ꯐꯣꯟ ꯑꯗꯨ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯋꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯁꯤꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯑꯝꯃꯤ꯫ ꯁꯤꯟꯒꯤ ꯋꯥꯈꯟꯗ ꯍꯧꯖꯤꯛ ꯑꯋꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯝꯅ ꯃꯥꯡꯍꯟꯈꯤꯕ ꯑꯁꯤ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯈꯟꯗ ꯑꯋꯣꯏ ꯑꯁꯤꯕꯨ ꯀꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯁꯤꯟꯅ ꯑꯋꯣꯏꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯍꯣꯔꯦꯟ ꯅꯪꯒꯤ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯣꯐꯤ ꯁꯣꯞꯇ ꯀꯣꯐꯤ ꯑꯃꯃꯝꯇꯪ ꯊꯛꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯁꯤꯟꯅ ꯑꯋꯣꯏꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅꯁꯨ ꯄ꯭ꯔꯣꯃꯤꯁ ꯇꯧꯍꯜꯂꯝꯃꯤ꯫ ꯁꯤꯟꯁꯨ ꯀꯣꯐꯤ ꯁꯣꯞ ꯑꯗꯨꯗ ꯆꯠꯇꯨꯅ ꯑꯋꯣꯏꯕꯨ ꯂꯥꯛꯄ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯤꯟꯅ ꯑꯋꯣꯏ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯀꯟꯁꯤꯒꯦ ꯍꯥꯏꯗꯨꯅꯁꯨ ꯃꯥꯒꯤ ꯋꯥꯈꯟꯗ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯁꯤꯟꯒꯤ ꯃꯅꯥꯛꯇ ꯑꯋꯣꯏꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯑꯋꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯋꯣꯏꯒꯤ ꯃꯈꯨꯠ ꯀꯔꯤꯁꯨ ꯇꯧꯔꯝꯗ꯭ꯔꯦ꯫ ꯃꯁꯤ ꯎꯕꯗ ꯁꯤꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯋꯣꯏꯅ ꯁꯤꯟꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯪꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯤꯟꯅ ꯑꯋꯣꯏꯒꯤ ꯃꯐꯝꯗ ꯃꯍꯥꯛ ꯄꯋꯥꯔ ꯑꯃ ꯌꯥꯎꯏ, ꯑꯗꯨꯁꯨ ꯃꯤꯑꯣꯏꯕꯅ ꯁꯤꯒꯗꯧꯔꯦ ꯍꯥꯏꯕ ꯑꯁꯤ ꯀꯔꯝ ꯀꯥꯟꯗ ꯁꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯋꯣꯏꯅ ꯀꯔꯤꯁꯨ ꯊꯥꯖꯔꯣꯏ ꯍꯥꯏꯕ ꯃꯥꯅ ꯈꯪꯏ꯫ ꯑꯗꯨꯅ ꯑꯋꯣꯏꯒꯤ ꯃꯐꯝꯗ ꯁꯤꯟ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯗꯨꯃꯛ ꯂꯥꯛꯑꯝꯃꯤ꯫ ꯁꯤꯟꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯈꯔ ꯆꯠꯄ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯊꯕꯥꯛ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯅꯥꯕ ꯄꯨꯝꯕ ꯂꯣꯏꯅ ꯈꯥꯡꯖꯤꯟꯗꯨꯅ ꯃꯥꯒꯤ ꯕꯣꯁꯀꯤ ꯃꯌꯨꯝ ꯌꯧꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯕꯣꯁꯀꯤ ꯃꯐꯝꯗ ꯌꯥꯝꯅ ꯀꯟꯐꯤꯗꯦꯟꯁ ꯂꯩꯅ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯦꯅꯦꯖꯔ ꯑꯣꯏꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫
mafam asida awaisu singa unanabagidamak laami sinsu mafam asida awaina lakpa asi ubada yamna angakfa faurambi awaina singi mafamda hairi aina nangi address asi store dagi lauduna aina nangbu yamna important oiba wari ama sananabagidamak thiraibani hairambi asidagi sinna awaibu coffee offer taurambi makhoi ani phaminaduna leiringai asida awaina newspaper amabu puthoraklambi aduga hairi yengo mafam asida yauriba newspaper asida factory ama mai sakliba asi aina thabak tawriba shop adugi manak nakna leiba factory amani numidang khangaudana attack tawrukpadagi mafam adugi akoibada leiba mioi kaya amasu sikhirambi aduga aisu numit khudingi thabak loiraba matungda hairiba lambi asida adumak chatlibani adubu attack tawrukpa matam aduda nangna aibu kanbi khibani haiduna hairambi matam masida awoina hairi nangna haikhiba nangi nasada yawba power adu ai ningsingle haiduna hairi sinsu mathanda momo nokjarami mathangi numita garage aduda ulaklambi mafam asida sin amadi magi boss ki masanupi jukiga makhoi ani leirami jukina khangami adudi numidang mafam asida kanagumba ama laami haiba sinnasu ngarang numidang thokhiba wari pumba loina juki gi mafamda loina amata sithadabida lirambi sinna hairiba asitaba matamda juki aduki matik yamna harawrami maramdi mamangi matamda sinna asumna tauba amata leikhide mamangi matamda kanagumba nupi amatagasu fajana loinaba singi mafamda yawkhidri aduga kanagumba nupi amatanasu magi mafamda naksilakpa matamda sin aduki matik yamna hainadaba fauramlibani mahakna asumna tawkhibagi maram asi matang asida ikhoida flashbackta amu ulaklambi mamangi matamda makhoigi garage asida worker nupi ama yawrambi worker nupi asina sinbu yamna pamjarambi adubu makhoi ani sumna tangi friend oirambi nupi asina sinbu pambagi mawong kaya ama utlabasu sinnadi nupi asigi mafamda kari amata attention piramde asidagi nupi asi mafam asida lakpa paisa yamna paiba customer amaga mari leinaraklambi asigi matungdagi nupi asi amuk hana mafam asida lakhidre adumak paisa paiba customer aduga punna chatminakhre asidagi aikhoida amuk presenta lai hauzik mafam asida sin amadi juki makhoi anina makhoigi boss asi yamna sauna worker amada chaiduna leiriba asi tarambi boss aduna worker aduda asumna hairambi kari maramgi damak nangna customer amagi garibu aingonda hairamdabi nangi marupka koiba chatpada puduna chatlibano karigumba asoi angam thoklamlabadi nangbu aina jailda thamgadabani asumna haiduna boss aduna yamna sauna chaiduna leirambi mafam asida leiriba worker asi sinda yamna jealous kaba nupa aduni makhoigi boss na hairiba sing adu masana masagi maran pumba loina yajarambi aduga magi asoiba pumba singi mafamda tainaduna magi asawba fudoktuna singi mafamda apaipot amana thoma ambi masi ubada boss aduki matik yamna sawraduna worker adugi mamaida mafam asida kinna thilambi aduga khudakta nupa asi mafam asidagi thabaktagi tanthokirami asidagi worker adusu mafam asidagi yamna sauna chatkhirami mafam asida khanghaudana sinna magi boss ki makhut adu mami sami oina urakpa haura ami masidagi sinna su khangami haujikti magi boss ki punsi asi khudong thiba taga dore haiba asi masi ubada sin mathwa yamna wajarami maramdi magi boss asi magi di mapa sakna leiribani maram asidagi sinna khalami magi boss asi upai ama natraga upai ama tawduna soidana kallage haiduna masidagi sinna magi boss ki mafamda ngasidi dinner puna chaminarusi haiduna hairami asidagi magi boss na su yaraduna makhoi ani numidang thabak loiraba matungda dinner chanabagi damak hotel tamna makhongna walking oina laami adubu matam masida sin atopa kari amata magi wakhanda changlamde magi boss asi khudong thiba thoktanaba yamna checksina senaduna leirambi ngaihaki matungda khara mamba jaga amada yauraklambi mafam asida boss aduna tanthokhiba worker adu makhutta jochai ama paiduna thoglaaga boss aduda attack tawraklambi adubu sinna yamna heina singna boss adubu inthoktuna kalakliba chai adu mangoda oina palambi boss adu hogalaktuna mafam asida worker adubu yamna thina phukhirambi aduga hojik sindi mafam asida heart attack tawrakambi masigi matungda sinna makeup tholakpa matamdadi hospital gi bed amadagi hogalaklambbi magi manakta jukisu famduna leirami aduga singi mafamda jukina hairaklambi makhoida attack tawrakhiba worker adu aikhoi babana magi maran pumba loina ngakpikhre haiduna maramdi worker aduna magi maran pumba loina jajaduna ngakpinabagi damak haijarakpadagini hairambi
ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯟ ꯑꯃꯗꯤ ꯗꯣꯛꯇꯔ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯟꯒꯤ ꯃꯐꯝꯗ ꯗꯣꯛꯇꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯅꯁꯥꯗ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯅꯪꯒꯤ ꯅꯁꯥꯗ ꯁ꯭ꯇ꯭ꯔꯦꯁ ꯃꯌꯥꯝ ꯑꯃ ꯂꯩꯕꯒꯤꯅꯤ" ꯍꯥꯏꯗꯨꯅ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯎꯔꯝꯃꯤ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯁꯨ ꯃꯥꯒꯤ ꯃꯈꯨꯠ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯔꯛꯑꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯁꯤꯟꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯈꯥꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯟꯗ ꯍꯥꯏꯔꯛꯏ, "ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯁꯥ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯔꯤꯕꯁꯤ ꯅꯪꯁꯨ ꯎꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯔꯨꯞ ꯃꯊꯛꯇ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯁꯤꯟꯗ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯑꯦꯕꯤꯂꯤꯇꯤ ꯑꯁꯤ ꯐꯣꯔꯆꯨꯅꯥ ꯑꯥꯏ ꯍꯥꯏꯗꯨꯅ ꯀꯧꯏ" ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯃꯟ ꯑꯣꯏ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯏꯁꯣꯔꯗꯤ ꯂꯩꯇꯦ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯄꯨꯝꯕ ꯎꯕ ꯉꯝꯂꯕꯁꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤꯗꯃꯛ ꯀꯔꯤꯁꯨ ꯇꯧꯕꯗꯤ ꯉꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯩꯈꯣꯏꯅ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯄꯣꯔꯛꯄ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯃꯈꯣꯏꯅ ꯁꯤꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯎꯕ ꯈꯪꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯌꯥꯝꯅ ꯑꯀꯤꯕ ꯄꯥꯈꯠꯄ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯏ, ꯑꯗꯨꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯆꯥꯟꯁ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯁꯤꯟ ꯃꯥꯒꯤ ꯋꯥꯈꯟꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯡꯅꯕ ꯆꯃꯝꯅꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯋꯣꯏꯕꯨ ꯃꯥꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯑꯋꯣꯏꯒꯤ ꯃꯐꯝꯗ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯉꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯄꯣꯖ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯋꯣꯏ ꯁꯤꯟꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯕꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤ ꯎꯅꯕ ꯃꯇꯝꯗ ꯑꯋꯣꯏꯅ ꯁꯤꯟꯒꯤ ꯃꯐꯝꯗ ꯁꯤꯟꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯤꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯄꯨꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯕꯣꯁ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕ ꯋꯥꯀꯔ ꯑꯗꯨ ꯒꯦꯔꯦꯖ ꯑꯗꯨꯗ ꯂꯥꯛꯄ ꯑꯁꯤ ꯎꯔꯝꯃꯤ, ꯑꯗꯨꯒ ꯁꯤꯟꯒꯤ ꯃꯐꯝꯗ ꯃꯍꯥꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯃꯨꯛ ꯍꯟꯅ ꯊꯕꯛ ꯁꯨꯕ ꯑꯗꯨ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯤꯟꯅꯁꯨ ꯃꯥꯕꯨ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯌꯥꯎꯕ ꯑꯁꯤꯗ ꯌꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯋꯥꯀꯔ ꯑꯗꯨꯅꯁꯨ ꯁꯤꯟꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯤꯟ ꯃꯥꯔꯀꯦꯠꯇ ꯂꯥꯛꯇꯨꯅ ꯑꯋꯣꯏ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤꯗꯃꯛ ꯔꯤꯡ ꯑꯃ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯆꯠꯇꯨꯅ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯆꯦꯛꯑꯞ ꯇꯧꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯣꯛꯆꯜꯂꯦ, ꯑꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯍꯥꯔꯠ ꯃꯇꯝ ꯑꯃꯍꯦꯛꯇꯗ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯛꯄꯁꯨ ꯌꯥꯏ, ꯑꯗꯨꯒ ꯁꯤꯕ ꯐꯥꯎꯕ ꯌꯥꯏ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯟꯒꯤ ꯒꯦꯔꯦꯖ ꯑꯗꯨꯗ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯒꯤ ꯀꯥꯔꯕꯨ ꯃꯐꯝ ꯑꯁꯤꯗ ꯁꯦꯝꯅꯕꯒꯤꯗꯃꯛ ꯊꯧꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯤꯟꯒꯤ ꯍꯥꯟꯅꯒꯤ ꯀꯁꯇꯃꯔꯅꯤ, ꯑꯗꯨꯒ ꯒꯦꯔꯦꯖ ꯑꯁꯤꯗ ꯌꯥꯎꯔꯝꯕ ꯁꯤꯟꯒꯤ ꯐ꯭ꯔꯦꯟ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯈ꯭ꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ꯫ ꯁꯤꯟꯅꯁꯨ ꯅꯨꯄꯥ ꯑꯁꯤꯕꯨ ꯂꯥꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯐꯝꯗ ꯍꯪꯉꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯒꯤ ꯃꯔꯨꯞ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯠꯇꯕ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯁꯤꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯑꯗꯨꯒ ꯁꯤꯟꯒꯤ ꯑꯣꯏꯕ ꯐꯠꯇꯕ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯃꯁꯤ తాꯕꯗ ꯁꯤꯟ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗꯕꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯟꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯈꯨꯠ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯔꯛꯑꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯁꯤꯟꯅꯁꯨ ꯈꯪꯉꯦ ꯅꯨꯄꯥ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯕ, ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯀꯔꯤ ꯑꯃꯠꯇ ꯌꯥꯒꯗꯕ ꯃꯤ ꯅꯠꯇꯦ, ꯑꯗꯨꯅ ꯁꯤꯟꯁꯨ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯟ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯐ꯭ꯌꯨꯅꯔꯦꯜ ꯌꯥꯎꯕ ꯂꯥꯛꯂꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯌꯥꯝꯅ ꯀꯞꯆꯕ ꯑꯁꯤ ꯎꯔꯒ ꯁꯤꯟ ꯃꯥꯒꯤ ꯋꯥꯈꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯐꯝꯗ ꯀꯟꯕꯤꯌꯣ ꯍꯥꯏꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯤꯟ ꯋꯥꯈꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯄꯥꯔꯛ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯇꯤꯆꯔꯁꯤꯡꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯟꯅ ꯃꯐꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯑꯉꯥꯡ ꯑꯃꯅ ꯕꯣꯜ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯥꯎꯁꯤꯜꯂꯛꯂꯝꯃꯤ꯫ ꯕꯣꯜ ꯑꯗꯨꯕꯨ ꯂꯧꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯁꯤ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯔꯛꯄ ꯃꯇꯝꯗ ꯁꯤꯟꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯔꯛꯂꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯁꯤꯟꯒꯤ ꯋꯥꯈꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯟꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯇꯩ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯂꯣꯏꯅ ꯎꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯇꯤꯆꯔꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯁꯤꯟ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯃꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯤꯟꯅ ꯇꯧꯔꯤꯕ ꯑꯁꯤ ꯎꯕꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯇꯤꯆꯔ ꯑꯗꯨꯅ ꯁꯤꯟꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯐꯣꯔꯝ ꯑꯃꯕꯨ ꯇꯥꯍꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯅ ꯈꯪꯉꯝꯃꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯏꯕ ꯇ꯭ꯔꯤꯞ ꯑꯃ ꯆꯠꯀꯗꯧꯔꯦ ꯍꯥꯏꯕ꯫
ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤ ꯁꯤꯟꯅ ꯈꯪꯉꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗ ꯁꯤꯟ ꯑꯗꯨ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯌꯦꯡꯉꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯇꯣꯡꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯈꯛꯇꯃꯛ ꯃꯈꯨꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯅꯁꯨ ꯈꯪꯉꯝꯃꯤ ꯃꯁꯤꯒꯤ ꯇ꯭ꯔꯦꯟ ꯑꯁꯤ ꯃꯊꯪꯒꯤ ꯑꯌꯨꯛ ꯄꯨꯡ 7:30ꯗ ꯁꯣꯏꯗꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯁꯤ ꯄꯨꯝꯕ ꯁꯤꯟꯅ ꯂꯣꯏꯅ ꯈꯪꯉꯤꯕ ꯑꯁꯤ ꯁ꯭ꯀꯨꯜꯒꯤ ꯐꯣꯔꯝ ꯑꯗꯨꯗꯒꯤꯅꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯇꯣꯡꯗꯨꯅ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯤꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯆꯠꯀꯗꯧꯔꯤꯕ ꯇ꯭ꯔꯦꯟ ꯑꯁꯤꯗ ꯑꯑꯣꯏꯁꯨ ꯌꯥꯎꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯈꯪꯂꯛꯄ ꯃꯇꯝꯗ ꯑꯑꯣꯏꯒꯤ ꯄꯨꯟꯁꯤꯁꯨ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯍꯥꯏꯕ ꯑꯁꯤ ꯁꯤꯟꯅ ꯈꯪꯉꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯁꯤꯟ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯑꯣꯏꯕꯨ ꯎꯅꯅꯕꯒꯤꯗꯃꯛ ꯑꯑꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯑꯑꯣꯏ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯝꯃꯤ꯫ ꯁꯤꯟꯅ ꯑꯑꯣꯏꯕꯨ ꯀꯔꯤꯁꯨ ꯇꯧꯗꯕꯤ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯁꯤꯟꯅ ꯑꯑꯣꯏꯒꯤ ꯃꯐꯝꯗ ꯃꯥꯅ ꯆꯠꯀꯗꯧꯔꯤꯕ ꯇ꯭ꯔꯤꯞ ꯑꯗꯨ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯑꯣꯏꯁꯨ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯁꯤꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯛꯑꯝꯃꯤ꯫ ꯑꯑꯣꯏꯅ ꯌꯥꯔꯛꯄ ꯑꯁꯤꯗ ꯁꯤꯟ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯑꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯁꯦꯞ ꯑꯣꯏꯔꯦ, ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯗꯦꯟꯖꯔ ꯑꯣꯏꯔꯤ꯫ ꯑꯗꯨꯅ ꯇ꯭ꯔꯤꯞ ꯑꯁꯤꯕꯨ ꯀꯦꯟꯁꯦꯜ ꯇꯧꯅꯕꯒꯤꯗꯃꯛ ꯁꯤꯟꯅ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤ ꯑꯗꯨꯗ ꯇ꯭ꯔꯤꯞ ꯑꯁꯤꯕꯨ ꯆꯠꯇꯅꯕꯒꯤꯗꯃꯛ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯠꯇ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯑꯣꯏꯕꯅ ꯇ꯭ꯔꯤꯞ ꯑꯁꯤ ꯀꯦꯟꯁꯦꯜ ꯇꯧ ꯍꯥꯏꯕ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯅꯁꯨ ꯌꯥꯔꯛꯑꯝꯗꯦ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯟꯅ ꯑꯑꯣꯏꯒꯤꯗꯃꯛ ꯂꯦꯇꯔ ꯑꯃꯕꯨ ꯏꯔꯝꯃꯤ꯫ ꯂꯦꯇꯔ ꯑꯁꯤꯗ ꯇ꯭ꯔꯦꯟ ꯑꯁꯤꯗ ꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯗꯣꯛꯀꯤ ꯃꯔꯝꯗꯁꯨ ꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯑꯑꯣꯏꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯂꯦꯇꯔ ꯑꯁꯤꯗ ꯂꯣꯏꯅ ꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯈꯟꯖꯔꯨꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯑꯔꯦꯝꯕꯗ ꯇꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯑꯣꯏꯅ ꯁꯤꯟꯒꯤ ꯃꯐꯝꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯀꯣ-ꯋꯥꯀꯔ ꯑꯗꯨ ꯃꯁꯥ ꯉꯝꯃꯛꯇ꯭ꯔꯦ, ꯑꯗꯨꯅ ꯃꯥ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯃꯦꯁꯦꯖ ꯑꯁꯤ ꯊꯦꯡꯅꯕꯒ ꯁꯤꯟ ꯌꯥꯝꯅ ꯊꯨꯅ ꯑꯑꯣꯏꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯁ꯭ꯇꯦꯁꯟꯗ ꯆꯠꯅꯕ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁ 3 ꯑꯃ ꯃꯥꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯁ꯭ꯀꯨꯜꯒꯤ ꯇꯤꯆꯔꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯒꯤ ꯃꯐꯝꯗ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ ꯍꯥꯏꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯟꯗꯤ ꯍꯧꯖꯤꯛ ꯑꯑꯣꯏꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯆꯠꯇꯕ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯁꯤꯟꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯥꯅ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯑꯣꯏꯗꯤ ꯇ꯭ꯔꯦꯟ ꯑꯗꯨ ꯇꯣꯡꯗꯨꯅ ꯍꯥꯟꯅꯅ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟ ꯑꯑꯣꯏꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯇ꯭ꯔꯦꯟ ꯑꯗꯨꯅ ꯆꯠꯀꯗꯧꯔꯤꯕ ꯃꯊꯪꯒꯤ ꯄꯟꯊꯨꯡꯐꯝ ꯑꯗꯨ ꯌꯧꯅ ꯇꯦꯛꯁꯤ ꯑꯃꯗ ꯇꯣꯡꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯁ꯭ꯇꯦꯁꯟ ꯑꯗꯨ ꯌꯧꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯁ꯭ꯇꯦꯁꯟ ꯑꯁꯤ ꯇꯝꯅ ꯇ꯭ꯔꯦꯟ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯛꯂꯤꯕꯅꯤ꯫ ꯁꯤꯟꯅ ꯃꯐꯝ ꯑꯗꯨꯗ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯥꯏꯠ ꯑꯃꯁꯨ ꯎꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯆꯧꯕ ꯀ꯭ꯔꯦꯟ ꯑꯃ ꯇꯧꯗꯨꯅ ꯊꯕꯛ ꯁꯨꯗꯨꯅꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯤꯟꯅ ꯈꯪꯏ ꯑꯗꯨꯗꯤ ꯇ꯭ꯔꯦꯟ ꯑꯁꯤꯗ ꯁꯣꯏꯗꯕꯤꯗ ꯑꯋꯥꯡꯕꯗ ꯂꯩꯔꯤꯕ ꯀ꯭ꯔꯦꯟ ꯑꯁꯤ ꯇꯥꯁꯤꯜꯂꯛꯂꯒꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯇ꯭ꯔꯦꯟ ꯑꯁꯤꯕꯨ ꯂꯦꯞꯍꯟꯅꯕꯒꯤꯗꯃꯛ ꯃꯈꯨꯠꯇ ꯁ꯭ꯃꯣꯛ ꯀꯦꯟꯗꯜ ꯑꯃ ꯄꯥꯏꯗꯨꯅ ꯆꯨꯈꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯊꯨꯅ ꯇꯥꯟꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯇ꯭ꯔꯦꯟ ꯑꯗꯨꯕꯨ ꯈꯥꯝꯅꯕ ꯇ꯭ꯔꯦꯟꯒꯤ ꯇ꯭ꯔꯦꯛ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯈꯨꯠꯇ ꯁ꯭ꯃꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯍꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯁꯤꯟꯅ ꯂꯦꯞꯄꯤꯕ ꯑꯁꯤ ꯑꯑꯣꯏꯅꯁꯨ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯇ꯭ꯔꯦꯟ ꯑꯁꯤꯕꯨ ꯈꯥꯝꯅꯕꯒꯤꯗꯃꯛ ꯑꯑꯣꯏꯅ ꯀꯞꯇꯨꯅ ꯂꯥꯎꯕꯗꯒꯤ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔꯅ ꯕ꯭ꯔꯦꯛ ꯆꯤꯡꯗꯨꯅ ꯇ꯭ꯔꯦꯟ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯈꯥꯝꯂꯝꯃꯤ꯫ ꯇ꯭ꯔꯦꯟ ꯑꯁꯤꯅ ꯍꯦꯛ ꯈꯥꯝꯕꯒ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯀ꯭ꯔꯦꯟ ꯑꯆꯧꯕ ꯑꯗꯨ ꯁꯣꯏꯕꯗꯒꯤ ꯁꯤꯟꯒꯤ ꯃꯇꯨꯡꯗ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯑꯣꯏ ꯑꯃꯗꯤ ꯄꯦꯁꯦꯟꯖꯔꯁꯤꯡ ꯄꯨꯝꯅꯃꯛ ꯁꯤꯟꯅ ꯂꯣꯏꯅ ꯀꯟꯕꯤꯔꯝꯃꯤ꯫ ꯑꯑꯣꯏꯁꯨ ꯇ꯭ꯔꯦꯟ ꯑꯗꯨ ꯍꯦꯛ ꯈꯥꯝꯕꯒ ꯀꯨꯝꯊꯔꯛꯇꯨꯅ ꯁꯤꯟꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯤꯟ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯇ꯭ꯔꯦꯛ ꯑꯗꯨꯗ ꯃꯈꯨ ꯀꯨꯜꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯑꯣꯏꯅ ꯁꯤꯟꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯑꯑꯣꯏ ꯃꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯧꯖꯤꯛ ꯑꯑꯣꯏ ꯑꯃꯗꯤ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯇꯣꯡꯂꯛꯂꯤꯕ ꯄꯦꯁꯦꯟꯖꯔ ꯄꯨꯝꯕ ꯂꯣꯏꯅ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯁꯤꯟꯒꯤ ꯐ꯭ꯌꯨꯅꯔꯦꯜ ꯅꯨꯃꯤꯠꯇ ꯑꯑꯣꯏꯅ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯁꯤꯟꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯠꯇꯒꯁꯨ ꯍꯥꯟꯅ ꯂꯣꯏꯅꯈꯤꯕ ꯂꯩꯇ꯭ꯔꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯠꯇꯒꯁꯨ ꯅꯛꯅꯧ ꯍꯥꯏꯕ ꯌꯥꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤ, ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯃꯥꯒ ꯅꯛꯁꯤꯟꯅꯅ ꯂꯣꯏꯅꯕꯁꯨ ꯑꯑꯣꯏ ꯈꯛꯇꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯂꯛꯄ ꯃꯇꯝꯗ ꯑꯑꯣꯏ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯈꯪꯉꯝꯃꯤ ꯑꯑꯣꯏ ꯑꯁꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕꯗ ꯁꯤꯟꯅ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁ ꯇꯧꯕ ꯃꯇꯝꯗ ꯁꯤꯟꯒꯤ ꯃꯐꯝꯗ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯈꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯄ꯭ꯂꯦꯟꯒꯤ ꯑꯀꯥꯏꯕ ꯃꯆꯦꯠ ꯑꯗꯨꯅ ꯅꯟꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯁꯤꯟꯅ ꯑꯑꯣꯏꯕꯨ ꯀꯟꯕꯤꯈꯤꯕ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯑꯑꯣꯏꯅ ꯁꯤꯟꯕꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯉꯨꯗ꯭ꯔꯤ꯫
ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯁꯤꯟꯅ ꯏꯔꯝꯕ ꯂꯦꯇꯔ ꯌꯥꯎꯕ ꯕꯦꯒ ꯑꯗꯨ ꯑꯑꯣꯏꯗ ꯖꯨꯀꯤꯅ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯑꯣꯏꯅ ꯕꯦꯒ ꯑꯗꯨꯗꯒꯤ ꯀꯔꯤ ꯀꯔꯤ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯂꯦꯇꯔ ꯑꯗꯨꯕꯨ ꯊꯦꯡꯅꯔꯝꯃꯤ, ꯑꯗꯨꯒ ꯕꯦꯒ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯕꯣꯛꯁ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯕꯣꯛꯁ ꯑꯁꯤ ꯁꯤꯟꯅ ꯑꯑꯣꯏ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤꯗꯃꯛ ꯂꯩꯈꯤꯕ ꯔꯤꯡ ꯑꯗꯨꯅꯤ꯫ ꯑꯑꯣꯏꯅ ꯕꯣꯛꯁ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯔꯤꯡ ꯑꯗꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯑꯑꯣꯏ ꯃꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯑꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯟꯅ ꯏꯔꯝꯕ ꯂꯦꯇꯔ ꯑꯗꯨꯕꯨ ꯄꯥꯕ ꯃꯇꯝꯗ ꯑꯑꯣꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯊꯤꯡꯕ ꯉꯝꯗꯕꯤ ꯑꯗꯨꯃꯛ ꯆꯦꯟꯊꯔꯛꯂꯝꯃꯤ꯫ ꯂꯦꯇꯔ ꯑꯁꯤ ꯑꯗꯨꯝ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯤꯟꯅ ꯑꯑꯣꯏꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯟꯖꯕ, ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯍꯥꯏꯕꯗꯨꯁꯨ ꯑꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯒ ꯊꯣꯛꯀꯗꯣꯔꯤꯕ ꯇ꯭ꯔꯦꯟ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯁꯤꯟꯅ ꯂꯣꯏꯅ ꯂꯦꯇꯔ ꯑꯗꯨꯗ ꯏꯗꯨꯅ ꯊꯅꯝꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯑꯣꯏꯅꯁꯨ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯁꯤꯟꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒ ꯄꯨꯟꯅ ꯇ꯭ꯔꯤꯞ ꯑꯗꯨ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯁꯨ ꯑꯁꯤꯗꯒꯤ ꯕꯣꯛꯁ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯔꯤꯡ ꯑꯗꯨꯕꯨ ꯃꯈꯨꯠꯇ ꯁꯤꯖꯟꯗꯨꯅ ꯃꯉꯣꯟꯗ ꯁꯤꯟꯅ ꯁꯤꯕꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨ ꯃꯊꯛꯇ ꯁꯤꯟꯗ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯃꯗꯤ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥꯃꯔꯣꯝ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯦꯡꯅꯕꯤꯕ ꯇꯥꯔꯒꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕꯁꯨ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯋꯥꯔꯤꯗꯤ ꯇꯥꯕꯤꯕ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯌꯥꯎꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯇꯪ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ꯫